ꯑꯗꯣ ꯄꯤꯂꯔꯗꯨꯗ ꯃꯩꯇꯩꯁꯨ ꯌꯥꯎꯗꯦ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯆꯤꯡꯃꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯃꯩꯇꯩꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯗ ꯌꯨꯡꯕꯁꯤꯡꯗꯨꯁꯨ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯍꯟꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛꯇꯦꯠ ꯑꯣꯏꯕ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯑꯩꯈꯣꯏꯗꯤ ꯃꯤꯇꯩꯒ ꯃꯩꯇꯩꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯤ ꯈꯪꯗꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯗ ꯃꯩꯇꯩ ꯌꯥꯎꯗꯕ ꯃꯩꯇꯩ ꯍꯥꯏꯅ ꯑꯩꯅ ꯊꯤꯕ ꯂꯤꯁꯇꯨꯗ ꯑꯗꯨ ꯃꯤꯇꯩꯗꯤ ꯌꯥꯎꯕ ꯑꯗ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯃꯤꯇꯩꯗꯤ ꯍꯥꯞꯄꯒ ꯃꯩꯇꯩꯗꯤ ꯏꯟꯗꯤꯖꯤꯅꯁ ꯅꯠꯇꯕ꯭ꯔꯥ ꯍꯪꯉꯦ ꯑꯗꯨꯃ ꯍꯪꯕ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯎꯅꯕ ꯐꯪꯍꯟꯕꯒꯤꯗꯃꯛꯇ ꯑꯩꯅ ꯏꯁꯣꯔꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯏꯁꯣꯔꯉꯣꯟꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯑꯗꯨꯝ ꯁ꯭ꯇꯦꯖꯇ ꯆꯠꯄ ꯈꯨꯗꯤꯡꯒꯤꯀꯣ ꯗꯥꯏꯁꯇ ꯐꯝꯕ ꯃꯤꯁꯤꯡꯁꯦ ꯑꯩꯅ ꯃꯦꯟꯁꯟ ꯁꯨꯛꯇꯧ ꯇꯧꯗꯕ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯄꯨꯂꯞ ꯁꯨꯞ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯏꯕꯗ ꯗꯥꯏꯁꯇ ꯐꯝꯕ ꯈꯔ ꯁꯥꯎꯕ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯇꯝꯗꯨ ꯇꯦꯟꯕꯒꯤꯅꯦꯕꯀꯣ ꯗꯥꯏꯁꯇ ꯐꯝꯕꯤꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯉꯣꯟꯗꯒꯤꯗꯤ ꯍꯩꯁꯤꯡꯈ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯅꯧꯅ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕꯅꯦꯕ ꯑꯗꯨ ꯃꯥꯡꯗ ꯐꯝꯕ ꯑꯣꯖꯥꯁꯤꯡꯁꯤꯗꯤ ꯑꯩꯅ ꯃꯣꯏꯒꯤ ꯂꯝꯕꯥ ꯄꯥꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯕ ꯉꯝꯍꯟꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯏꯁꯣꯔꯅ ꯅꯣꯏꯅ ꯁꯤꯟꯕ ꯂꯤꯂꯥꯅꯤꯅ ꯑꯩ ꯏꯁꯣꯔꯕꯨ ꯑꯍꯥꯟꯕꯗ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯐꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯃꯥꯡꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁꯇ ꯐꯝꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯍꯥꯟꯅ ꯂꯤꯒꯦꯕꯀꯣ ꯑꯩꯒꯤ ꯏꯃꯥꯁꯤ ꯆꯤꯡꯗ ꯃꯅꯥꯎꯅꯨꯄꯤ ꯂꯨꯍꯣꯡꯕ ꯆꯠꯂꯒ ꯍꯜꯂꯛꯑ ꯅꯥꯔꯒ ꯂꯥꯛꯄ ꯃꯊꯪ ꯃꯥꯅ ꯂꯩꯅꯥꯁꯤ ꯄꯨꯔꯛꯈ꯭ꯔꯕ ꯑꯗꯨ ꯗꯦꯡꯒꯤꯔ ꯍꯥꯏꯅ ꯇꯦꯁ ꯇꯧꯔꯒꯗꯤ ꯗꯦꯡꯒꯤꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯥꯈꯠꯀꯅꯨꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯉꯁꯤꯁꯤ ꯀꯣꯛ ꯈꯔ ꯆꯤꯛꯄ ꯐꯕ ꯑꯗꯣ ꯑꯁ ꯂꯥꯛꯑꯔꯣꯏꯁꯤꯔꯥ ꯍꯥꯏꯔꯒ ꯑꯩꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯏꯅꯦꯒꯤ ꯙꯔꯥꯅ ꯄꯣꯛꯄ ꯑꯩꯒꯤ ꯏꯕꯥꯏ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯅꯝꯃ ꯍꯥꯏꯕ ꯇꯥꯔꯦ ꯃꯩꯇꯩꯂꯣꯟꯗꯀꯣ ꯑꯩꯈꯣꯏ ꯂꯣꯟꯗꯗꯤ ꯑꯃꯣ ꯍꯥꯏꯕꯅꯦ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯁꯤꯕꯨ ꯃꯣꯏꯁꯦ ꯑꯃꯨꯛꯀ ꯑꯩꯉꯣꯟꯗ ꯏꯟꯗꯤꯖꯤꯅꯁꯀꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯁꯤ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛꯀ ꯌꯥꯎꯔꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯁꯦ ꯉꯁꯤ ꯍꯤꯗꯥꯛꯇꯣ ꯆꯥꯔꯒ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗꯤ ꯅꯣꯏ ꯂꯥꯟꯅ ꯂꯧꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯩꯁꯤ ꯊꯦꯡꯅꯁꯨ ꯂꯥꯛꯄꯅꯦ ꯑꯩ ꯆꯦꯜꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩ ꯅꯍꯥꯟꯒꯤ ꯄꯤꯂꯔꯗꯨ ꯑꯩ ꯎꯕ ꯀꯥꯟꯁꯤꯗ ꯄꯤꯂꯔ ꯌꯨꯡꯕꯁꯤꯡꯗꯨꯁꯨ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯍꯟꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛꯇꯦꯠ ꯑꯣꯏꯕ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯑꯩꯈꯣꯏꯗꯤ ꯃꯤꯇꯩꯒ ꯃꯩꯇꯩꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯤ ꯈꯪꯗꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯗ ꯃꯩꯇꯩ ꯌꯥꯎꯗꯕ ꯃꯩꯇꯩ ꯍꯥꯏꯅ ꯑꯩꯅ ꯊꯤꯕ ꯂꯤꯁꯇꯨꯗ ꯑꯗꯨ ꯃꯤꯇꯩꯗꯤ ꯌꯥꯎꯕ ꯑꯗ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯃꯤꯇꯩꯗꯤ ꯍꯥꯞꯄꯒ ꯃꯩꯇꯩꯗꯤ ꯏꯟꯗꯤꯖꯤꯅꯁ ꯅꯠꯇꯕ꯭ꯔꯥ ꯍꯪꯉꯦ ꯑꯗꯨꯃ ꯍꯪꯕ ꯑꯗꯨꯒꯤ ꯑꯩꯅꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯆꯤꯡꯃꯤꯅ ꯄꯤꯕ ꯃꯩꯇꯩ ꯍꯥꯏꯕ ꯃꯃꯤꯡꯁꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯩꯇꯩꯁꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯕꯅꯦ ꯄꯤꯂꯔꯗꯨꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯅꯤꯅ ꯋꯥꯔꯤ ꯑꯃꯒ ꯂꯤꯕꯤꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯅꯤꯀꯣ ꯆꯤꯡꯗ ꯈꯨꯟ ꯑꯃ ꯂꯩꯌꯦ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟꯅꯦ ꯈꯨꯟꯗꯨ ꯄꯜꯂꯔꯣꯏ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯈꯨꯟꯕꯨ ꯍꯥꯏꯒꯅꯤ ꯈꯨꯟꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒ ꯈꯨꯟꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯖꯥꯠ ꯑꯇꯣꯞꯄꯒꯤ ꯅꯨꯄꯥꯅ ꯂꯧꯋꯦꯕꯀꯣ ꯂꯧꯔ ꯖꯥꯠ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯍꯩꯌꯦ ꯃꯥꯅ ꯆꯤꯡꯗꯨꯗ ꯑꯦꯖꯨꯀꯦꯁꯟ ꯂꯥꯏꯔꯤꯛ ꯇꯝꯕꯤꯌꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯁꯥꯒꯩꯁꯨ ꯑꯣꯜꯂꯒ ꯆꯤꯡꯁꯤꯗ ꯂꯩꯈ꯭ꯔꯦꯕ ꯂꯩꯔꯒ ꯍꯧꯖꯤꯛꯁꯤ ꯈꯨꯟꯁꯤꯗ ꯂꯝ ꯃꯨꯟꯅꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯤꯡꯉꯣꯜꯁꯤꯒ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯅ ꯁꯥꯒꯩ ꯑꯣꯜꯂꯒ ꯂꯩꯔꯒ ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯤꯅ ꯌꯥꯝꯅ ꯗꯤꯐꯦꯟꯁ ꯇꯧꯕꯤꯌꯦꯕ ꯂꯝꯗꯝ ꯑꯗꯨ ꯇꯧꯕꯤꯔꯒ ꯍꯧꯖꯤꯛꯁꯦ ꯂꯝꯗꯨ ꯃꯣꯏꯅ ꯗꯤꯐꯦꯟꯁ ꯇꯧꯔꯒ ꯆꯥꯎꯈꯠꯄꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯆꯪꯕ ꯉꯝꯈ꯭ꯔꯕ ꯈꯨꯟ ꯑꯃ ꯑꯣꯏꯈ꯭ꯔꯦꯕ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯆꯥꯎꯊꯣꯛꯄꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯂꯥꯛꯑꯦꯕꯀꯣ ꯀꯝꯄꯦꯟꯁꯦꯁꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯣꯏꯗꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄꯅꯦ ꯀꯝꯄꯦꯟꯁꯦꯁꯟ ꯌꯦꯟꯅꯕꯤꯔꯣꯏ ꯍꯥꯏꯈ꯭ꯔꯕ ꯍꯧꯖꯤꯛ ꯊꯣꯛꯄꯁꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯗꯨꯅꯤꯅ ꯑꯩꯅ ꯍꯥꯏꯌꯦ ꯈꯨꯟꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨꯗ ꯃꯣꯏꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯔꯣꯏ ꯍꯥꯏꯔꯁꯨ ꯌꯥꯜꯂꯣ ꯍꯥꯏꯕ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯃꯨꯜꯂꯣ ꯍꯥꯏꯕ ꯋꯥꯈꯜ ꯄꯤꯛꯑꯒ ꯃꯣꯏꯅ ꯑꯩꯈꯣꯏꯁꯤ ꯈꯨꯟꯗꯨꯒꯤ ꯃꯤ ꯅꯠꯇꯦ ꯅꯣꯏꯗꯤ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯉꯣꯟꯗ ꯋꯥ ꯉꯥꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨ ꯉꯥꯡꯕ ꯃꯇꯝꯗꯨꯗ ꯀꯔꯤꯒꯤ ꯋꯥꯈꯜ ꯄꯤꯛꯄ꯭ꯔꯥ ꯍꯥꯏꯕꯅꯦꯗ ꯈꯨꯟꯗꯨꯒꯤ ꯗꯤꯐꯦꯟꯁ ꯇꯧꯕ ꯃꯇꯝꯗ ꯈꯨꯟꯗꯨꯒꯤ ꯂꯝꯗꯝꯗꯨ ꯃꯤꯅ ꯃꯨꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗꯗꯤ ꯍꯥꯏꯔꯤꯕ ꯅꯤꯡꯉꯣꯜꯗꯣ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯒ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯊꯧꯅꯥ ꯐꯕ ꯎꯠꯈꯤꯕ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅꯁꯨ ꯎꯕꯅꯤ ꯑꯩꯒꯤ ꯏꯃꯨꯡꯁꯨ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯝꯄꯦꯟꯁꯦꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯏꯉꯣꯟꯗ ꯀꯔꯤꯒꯤ ꯄꯤꯒ꯭ꯔꯥ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯈꯨꯟꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯌꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ
ꯑꯩꯒꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯃꯤꯁꯦ ꯂꯝꯗꯝꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯁꯥꯒꯩ ꯑꯇꯣꯞꯄ ꯃꯤꯅꯅꯦ ꯅꯪ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯃꯤꯅꯦ ꯍꯥꯏꯅ ꯉꯥꯡꯕꯤꯕ ꯃꯇꯝꯗ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯀꯣꯡꯉꯦꯕ ꯉꯥꯡꯍꯩꯗꯦ ꯇꯧꯍꯩꯗꯦ ꯀꯔꯤꯒꯤ ꯑꯗꯨ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯅ ꯑꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯗꯤ ꯂꯩꯇꯦꯕ ꯆꯤꯡꯗꯗꯤ ꯂꯩꯌꯦꯕ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯃꯤꯗꯨꯗꯅꯦ ꯑꯇꯣꯞꯄꯅ ꯂꯥꯛꯑꯒ ꯅꯪꯗꯤ ꯍꯥꯟꯅ ꯅꯣꯏ ꯏꯄꯥꯗꯣ ꯅꯦꯄꯥꯂꯤꯅꯦ ꯍꯥꯏꯅꯦ ꯅꯣꯏꯗꯤ ꯅꯦꯄꯥꯂꯤꯒꯤ ꯏꯅꯦ ꯅꯠꯇ꯭ꯔꯒꯅ ꯅꯪꯗꯤ ꯃꯩꯇꯩꯒꯤ ꯏꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯟꯈ꯭ꯔꯕ ꯁꯥꯒꯩꯗꯨꯒꯤ ꯃꯤꯗꯨꯅ ꯄꯨꯂꯞ ꯄꯤꯕꯥꯋꯣ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯆꯪꯁꯜꯂꯒ ꯉꯥꯡꯉꯤꯕ ꯃꯤꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄꯟꯕ ꯌꯥꯗꯕꯗꯣ ꯑꯗꯨꯗꯨ ꯀꯣꯡꯉꯦꯕ ꯑꯗꯨ ꯄꯜꯂꯗꯤ ꯑꯃꯨꯛ ꯑꯗꯨ ꯀꯣꯡꯉꯦꯕ ꯀꯣꯡꯕ ꯍꯥꯏꯕꯁꯤ ꯑꯗꯨꯗꯨ ꯄꯤꯕ ꯅꯠꯇꯦ ꯏꯀꯥꯏꯕ ꯄꯤꯌꯦꯕ ꯑꯗꯨ ꯏꯀꯥꯏꯕ ꯄꯤꯕꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯁꯤꯒꯤ ꯋꯥꯍꯩ ꯑꯁꯦ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯅ ꯀꯔꯤꯒꯤ ꯅꯣꯏꯕꯨ ꯃꯩꯇꯩ ꯄꯥꯉꯜ ꯍꯥꯏꯅ ꯑꯩꯈꯣꯏꯅꯗꯤ ꯅꯣꯏꯕꯨ ꯃꯃꯤꯡꯗꯨ ꯄꯤꯌꯦ ꯃꯤꯇꯩ ꯄꯥꯉꯜ ꯍꯥꯏꯅꯗꯤ ꯄꯤꯗꯕ ꯃꯥꯜꯂꯦꯀꯣ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯩ ꯈꯪꯗꯕ ꯂꯩꯔꯝꯒꯅꯤ ꯃꯩꯇꯩ ꯄꯥꯉꯜ ꯍꯥꯏꯔꯝꯒꯅꯤꯕ ꯑꯗꯣ ꯄꯤꯂꯔꯗꯨꯗ ꯃꯩꯇꯩꯁꯨ ꯌꯥꯎꯗꯦ ꯃꯩꯇꯩ ꯄꯥꯉꯜꯁꯨ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯆꯤꯡꯃꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯩꯇꯩꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯏꯅꯦꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯡ ꯃꯩꯇꯩ ꯄꯥꯉꯜꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯁꯦꯡꯕꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯆꯤꯡꯃꯤꯁꯤꯡꯁꯤꯅ ꯀꯩꯅꯣ ꯍꯣꯏꯁꯤꯗ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡ ꯄꯨꯂꯞꯁꯤꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯀꯧꯕꯗꯤ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤꯕꯀꯣ ꯍꯌꯦꯡꯋꯥꯏ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯂꯝꯕꯤꯗꯨꯈꯔ ꯆꯨꯝꯅꯤꯡꯉꯥꯏꯗꯨ ꯀꯧꯕ ꯉꯝꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯒꯦ ꯃꯤꯉꯣꯟꯗꯒꯤ ꯗꯣꯅꯦꯁꯟ ꯅꯤꯔꯒ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯧꯔꯗꯤ ꯐꯖꯗꯦꯕ ꯑꯩ ꯏꯁꯥꯒꯤ ꯄꯩꯁꯥ ꯄꯥꯏꯔ ꯂꯥꯛꯑꯣ ꯍꯦꯟꯅ ꯀꯧꯕꯗꯨꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯨ ꯌꯧꯅꯤꯡꯉꯥꯏ ꯍꯥꯏꯅ ꯑꯃ ꯁꯤꯟꯁꯦꯕ ꯃꯌꯥꯝꯅ ꯅꯣꯏꯒꯤ ꯂꯥꯛꯄ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯅꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯅꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯑꯩꯅ ꯁꯦꯝ ꯔꯤꯄꯤꯇꯦꯁꯟ ꯑꯗꯨꯝ ꯇꯧꯔꯗꯤ ꯐꯝꯕꯁꯤꯡꯁꯤ ꯌꯥꯝ ꯇꯟꯕꯅꯦ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡꯗ ꯐꯝꯕꯁꯤꯁꯨꯀꯣ ꯂꯦꯡꯕ ꯐꯥꯎꯁꯨ ꯀꯤꯔꯒ ꯐꯝꯕꯅꯦꯕ ꯑꯗꯨꯅꯤꯅ ꯅꯣꯏ ꯁꯤꯗ ꯐꯝꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯋꯥꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯗꯤꯇꯦꯜꯁ ꯃꯌꯥꯝꯗꯣ ꯑꯩꯅ ꯍꯥꯏꯔꯒ ꯂꯩꯕ ꯁꯨꯔꯨꯛꯑꯣꯟꯗꯗꯤ ꯑꯗꯨꯝ ꯁꯝꯂꯞꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯏꯁꯨꯗꯣ ꯑꯩ ꯑꯗꯨꯝ ꯁꯝꯂꯞꯅ ꯍꯥꯏꯒꯦꯕ ꯍꯧꯖꯤꯛ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯀꯞꯄꯒ ꯆꯠꯈ꯭ꯔꯗꯤ ꯇꯧꯍꯩꯗꯦ ꯍꯥꯏꯅ ꯂꯩꯇ꯭ꯔꯥ ꯑꯗꯣ ꯅꯣꯏꯅ ꯀꯞꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯅ ꯅꯤꯡꯉꯣꯜꯅ ꯀꯞꯄꯤꯒꯅꯨꯕ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥ ꯃꯁꯨꯅ ꯀꯞꯄꯤꯒꯅꯨ ꯍꯥꯏꯕ ꯅꯣꯏꯒꯤ ꯂꯝꯅꯦꯕ ꯅꯣꯏꯗꯤ ꯂꯦꯡꯗꯅ ꯇꯝꯄꯥꯛꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯅꯦ ꯑꯩꯈꯣꯏꯕꯨꯗꯤ ꯆꯤꯡꯗ ꯌꯥꯝ ꯊꯥꯞꯅ ꯂꯩꯌꯦ ꯀ꯭ꯋꯥꯛꯇꯥꯗ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒꯤ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯒ ꯂꯩꯃꯤꯟꯅꯩꯌꯦ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜꯅꯦ ꯃꯩꯇꯩꯅꯦ ꯂꯩꯃꯤꯟꯅꯕꯅꯦ ꯑꯗꯨ ꯅꯣꯏ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯅꯁꯨ ꯑꯋꯥꯏꯈꯨꯝ ꯇꯧꯅꯕ꯭ꯔꯥ ꯇꯧꯒꯅꯨ ꯙꯔꯃꯅꯁꯨ ꯑꯋꯥꯏꯈꯨꯝ ꯌꯥꯗꯕꯅꯦ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯀꯞꯁꯟꯕꯁꯨ ꯌꯥꯗꯕꯅꯦ ꯑꯁꯤ ꯃꯩꯇꯩꯅ ꯍꯦꯟꯅ ꯈꯪꯕꯅꯤ ꯀꯔꯤꯒꯤ ꯅꯣꯏ ꯋꯥꯈꯜ ꯄꯤꯛꯄ꯭ꯔꯥꯅꯦ ꯅꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯣꯏꯒꯤ ꯏꯃꯥ ꯍꯣꯏꯒꯤ ꯃꯄꯥꯝꯗ ꯂꯩꯕꯗꯨ ꯃꯥꯃꯣ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯀꯣ ꯑꯗꯨ ꯅꯣꯏꯒꯤ ꯃꯥꯝꯍꯟ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯝꯍꯟ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯅꯣꯏꯉꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯔꯤꯗꯨꯗꯤ ꯅꯣꯏꯒꯤ ꯃꯌꯥꯏꯃ ꯍꯣꯏ ꯃꯥꯝꯇꯣꯟ ꯍꯣꯏꯅ ꯅꯣꯏꯕꯨ ꯁꯥꯎꯕꯒꯤ ꯇꯧꯕꯅꯦꯕ ꯑꯗꯨ ꯅꯣꯏꯒꯤ ꯃꯥꯝꯍꯟꯅꯗꯤ ꯅꯣꯏꯁꯦ ꯑꯩꯈꯣꯏꯒꯤꯅꯦꯀꯣ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯅ ꯂꯦꯞꯈ꯭ꯔꯕꯗꯨꯕꯨ ꯑꯗꯨꯗ ꯑꯋꯥꯏꯈꯨꯝ ꯇꯧꯅꯤꯡꯉꯥꯏ ꯀꯔꯤ ꯂꯩꯕ꯭ꯔꯥꯅꯦ ꯂꯩꯇ꯭ꯔꯦꯕ ꯋꯥꯔꯤꯗꯣ ꯑꯗꯨꯗ ꯁꯝꯄꯠꯅ ꯂꯣꯏꯔꯕꯅꯦꯕꯀꯣ ꯑꯗꯨꯅꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯅꯣꯏꯒꯤ ꯃꯥꯝꯍꯟꯅ ꯅꯣꯏꯕు ꯌꯥꯔꯤꯌꯦ ꯑꯗꯨꯗꯒꯤ ꯅꯣꯏꯕꯨ ꯑꯥꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯤꯌꯦꯕ ꯑꯗꯨꯒꯨꯝꯕꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯆꯤꯡꯁꯜꯂꯒ ꯑꯩꯈꯣꯏ ꯅꯣꯏꯁꯤ ꯃꯔꯤ ꯑꯃꯅꯦ ꯍꯥꯏꯅ ꯈꯪꯍꯟꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯣꯛ ꯊꯥꯗꯔꯒ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯗꯣ ꯑꯁꯤ ꯁꯦꯝꯕꯗꯗꯤ ꯑꯩ ꯌꯥꯎꯈꯤꯗꯦꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯅꯧꯅ ꯂꯥꯛꯄꯅꯦ ꯍꯥꯏꯕꯁꯤꯅꯦ ꯑꯩꯅ ꯍꯦꯛ ꯂꯥꯛꯑ ꯍꯩꯄꯥ ꯁꯥꯕꯁꯨ ꯀꯥꯟꯅꯗꯦꯕ ꯅꯧꯅ ꯂꯥꯛꯄꯅꯤꯅ ꯑꯩꯅ ꯍꯥꯏꯗꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯗꯤ ꯀꯔꯝꯍꯥꯏꯅ ꯄꯨꯟꯁꯤꯔꯥ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯁꯥꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥꯗꯁꯦꯕ ꯅꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯒꯤ ꯃꯔꯛꯇ ꯍꯩꯁꯤꯡꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ IAS IPS ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯅꯣꯏꯅ ꯀꯔꯤ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯅꯠꯇꯕꯗꯨꯗ ꯃꯌꯥꯝꯅ ꯑꯋꯥꯏꯈꯨꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯇꯧꯕꯤꯒꯅꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄꯤꯌꯣ ꯅꯣꯏꯒꯤ ꯃꯥꯝꯍꯟꯅꯗꯤ ꯅꯣꯏꯕꯨ ꯃꯁꯛ ꯈꯪꯉꯤꯌꯦ ꯑꯗꯨꯒ ꯅꯣꯏꯒꯤ ꯃꯥꯝꯇꯣꯟꯋꯣ ꯃꯥꯝꯌꯥꯏ ꯈꯔꯁꯨ ꯈꯪꯕ ꯌꯥꯎꯕꯅꯦ ꯑꯗꯨ ꯃꯣꯏꯁꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯂꯔ ꯌꯨꯡꯉꯤꯕ ꯏꯟꯗꯤꯖꯤꯅꯁ ꯃꯃꯤꯡ ꯃꯌꯥꯝꯗꯣ ꯑꯗꯨꯗꯁꯨ ꯑꯩꯅ ꯈꯪꯕꯗ ꯁꯣꯏꯕ꯭ꯔꯥ ꯑꯃꯨꯛꯀ ꯑꯩꯅ ꯉꯥꯡꯉꯗꯤ ꯑꯃꯨꯛꯀ ꯍꯣꯔꯦꯟ ꯅꯪꯅ ꯑꯗꯨ ꯍꯥꯏꯕꯗꯨ ꯍꯥꯏꯅ ꯃꯤ ꯑꯃ ꯐꯝꯃꯒ ꯑꯃꯨꯛꯀ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯕꯨ ꯍꯥꯏꯈ꯭ꯔꯒꯦ ꯔꯣꯡꯃꯩꯒ ꯀꯕꯨꯏꯁꯦ ꯑꯃꯅꯦꯕ
kabui hena ma ibi khre rongmai hena ma ibi khre ba asida ai su kok ngau ba adu hore amu kai ngon nang kri khang bra hai ni ai ya du hai ri awai khum di tawr rai sorry su hai rai ai khang da bai de na ma chin thi gre ni adu ai da hun chi adu mai thi khre ni ba wakhal pikanu wakhal chaw na hingo ngasai ai gi mamang da oja hoi myam na noibu moina khangba hai singba myam do noibu noina ta khrabni ta khrabasida hojik aina gari ta uni aina history do phakala ga thaini ga gi pai pu do tambira le redi adudi matam sumang ningai ni heba adu mohut pudi akhoi nu khoi se kaina ba yaroi do ba ai khoi di ching de leibni ne ai khoi gi di noi ga ching de chat pa se muslim na number la e khoi mai te pangali chinau sing se hojik se anamba akhoi gi steering si noi na pai bani ko hojik se steering si noi na pai ra ga lakpi ba lamdam sida steering si noi na pai ra ga chatli bane adon hojik si noi won da di akhoi se noi na kyamuk la la su aseng badi steering pai ri bane na khara ma chin thi ra thagat pa matam di oi bane ba adu bo khara adu ga sida di pra on ateng na khra ba khoi myam se noi gi wakhal chawna hingbadu hingbiyo kana gumba phatabo oiramadi steering ga su pai roi ai khange ba noi na hojik phopai badu adu noi won da tambiramba noi gi ipai pu singdu na tambiramba adu gi lichet sajat tu na noi si wakhal chawbuni adu wakhal chawbu si kadai di lakpra hai redi meitei ningol du gi thagat lese meitei ningol du gi macha masu oi be gi ne hai na lauraga moi su chaw thok jaba yae ba ai khoi su chaw thok jaba yae ba chaw thok ka do ba mi kup chi da bu nang na adu ne asina sine adu ne khunda compensation pining dre haraga ngasai di khundu mayok nari du ningol du ga ningol ma wa du ne ba hojik ti nang a de gi lakpane compensation pi roi hai asida cha manai hai bisne na pungya kari gi pi roi ai di ya lag le yo hai bne pi da ba ya roi hai na bank da account da trang hen hek lak pa ga bank da smai thonga na le pa le yo sini khoi di wakhal pik pa ya de ai gi right ne khan ga do ba aduga ai gi right ne her ga mi oi bisi hen jan na chok thok pu su lei bne adu su lei roi do ba akhoi indigenous ma sem su wakhal mana de ngasai ojana hai gi badu indigenous na karamana indigenous no karamana native no karino mana ngasai aina khangdaba aina wakhal da yobang amdaba param yamama ai ngasi sida phambadagi thanks to oja jalal ko ai ga maga anirak shubane shmai ahambana discussion hour da handakna anirak shubane shmai na unabse mana ngasi oja sing myam gi aina haitaba khangdaba myam du tahan ba phangbase ai da adum meeting chat ba khuding gi history no ba yamna I want the knowledge oina piye ba shigdo makti ai oja jalalon da thank you haininge aduga kari haigni wadi yam ngangning bani ko adu atopna shungang khrishno ba aina haining badi ningol na mapam da kapigno wakhal chawng na hingo aduga hairi ba sida phambi ba myam si so macha ningol na mapam da toina ladi yaning da ba myam leram doine adu doi wakhal do hana hongo adu erdi akhoi wonda noi wonda hairi ba singi wakhal su honghan ba ngamgani lok apik pana samudra ole habugumna akhoi gi wakhal apik padagi mioi ba se noin shoi ba ngak tang ne imong da wakhal chawthok patam se akhoi khoi gi ningol nusi ba tam se adu erdi ai gi ichi ni naw sing du na shu ningol bu nusi ba haigni adu bu tampak ta di khang de go ching da di inye gi macha nu pa sina mama gi macha nu pi se lo da ba ya de ba ching da di chatnabi ama le ya dumaina mani gi macha sina ko ai gi icha nu pa sina ai gi inaw nu pa gi macha nu pi si lowe ba compulsory lo da ba ya de ba kari gi no hari mari tat na ye hena hayeng wai phob mari tat na da na ba haina dumaina khoi gi di long na ba di le ye ashi akhoi tampak ki di ai khang de adumaina mari tat na gumse nu shi chana na le mina se aina wangang bada shoi khi ba lan khi ba yaw ro sho akhoi pum na ma pu sembi ba ma pu gi maming da ngak piyo hairaga ai siko makok tu khra chik pa adugi lotion jarage ko aramba le sungak pinin thajaye thank you ngam na phasa khara